अहानबद खंगलैपाकी मैरागी एडिटोरियल मैम थमजगे अथॉरिटी साब यामनबदगी लेबाक मैम वागदौरी ngasi मणिपुर मरैबाक निंबगी अमदी मसाना मसाबु लुसिंगबनी हाइजब मियोय क्या लेप्तना थुलकपा हाइबदु ओइरि मसिगी मदक मणिपुर लेबाक मैमगी दमक येफनब थबक तौबनी हाइदुना लोक क्या मसु सौग्री युंगबगुम लिंखतनरकली मदुना लेबाकी थबक तौगनी हाइबगी मिंगदा थुलकलिबा मसाना मसाबु लुसिंगबनी हाइजब कयाना अथॉरिटी नतना अथॉरिटी सादुना थबक तौरकपदगी लेबाक मैम अवाब मयुनगदौरी लेबाक असिगी मापु ओइरिबा लेबाक मैमना मसाना मसाबु लुसिंगबनी हाइजब लुसिंगबदी ओइदबा मियोयसिंग कना कनानो हाइबदु मसक मुना खांदोलगा मियामगी अपुनबा थौनाना सबसाबा पारा अमा तंबिदुना पुक्सियल सेंगदब मसागी ओइजबना मांग थारगा थबक तौबा लुसिंगबा साबसिंग मरु फौना मुथनबा थबक पैखतफम थोइ हाइबदा हेमंबा थोक्लोइ हाइना खली कनागुंबा ngarang nahantan lingkhalakpa lup amana su miyamda adu tawgdabani adu tawba yaroi haiduna authority natana authority sabagi thong hojik sa tharakpu uri sa tharakliba aranba thawong asida manipur lenga amasu miyamna khangna una tumina leshinba tarabadi lenga si mapu pandraba haibadi rule of law satnadraba lamdama mahaibadu oikragani haibi hai authority natana authority saduna press release kya thokduna miyamda adu tawba yaroi adu tawgdabani haiduna makhoina pamba thaba adu maram sai amadi sadi haiba khangdana nampu sasan tawrak matamda manipur lenga ki madi leinaba authority na khangsinaduna leiba sisu yamna lanmani mafam matam sana sasinaba lusingbा singna satharakpa nampu sasan gi thabaksing manipur lenga na lengak leiri haiduna mafam matam sana thinghauduna yadi haibadu khangadabani madunatana mangba takpa loiraba wakhal tara I habigi thawongda lengana satharapagum tawriba sigi mafam sana thabak pangthona ba hona bigadabani manipur gi singi lamda lengak mapu saba khulai paibu khutpu kaya ama leibadanatana civil society organization haina sungthoknarakpa singnasu manipur maset tana thukaina ba khongjang kya satharakpu rakli Manipur Maitai Gilam, Nagalam, Kukilam, Mamadi, Maitai Pangal Gilam, Highlighti, Manipur Gilam Punam, Manipur Lenga, Kimakada, upon boy in the Lavini, Adabunga City to one Furukiana Makoigi, Lamni, Ikoina Towning or Taugani, Masida Manipur Lenga, Madi Miamna, Masigi, Ashingwakudam, Haibabu, Kaubru, Life Hamlen, Kaduna, Lining Lesun Tau, Pau, Yadana, Big Ating, but Tankiva, Loinana, Tangjing Sing Pau, Tangting, I know to the Big Tabuk by Kalamba. Kaubru singis harukya kokthok tuna popi pampi thabagi thabak sa tharamba kya tawki baduni maduna ningthaugi manadi phaklang da theli haibadu atra thukan ba sungani manipur gi mafam kya da ain kaiba thaba amadi manipur thugaina ba thabak toraklaba phawda lebak miyam na mikhal gi matamda bot pi duna miyam gi mihut oina thagat khraba singna semba lenga ama isauk sauna leiraga sahi ani makhai pharaklaba manipur da thokliba kangluk irang asi lusinna ba hona bangamdi Manipur thokliba irang asi mapa lebakti gi theorisna barat lenga ki mathak landarakpani haiba sabsana barat lenga na khanglabasu lokhatpham thokpa thaba adu haujik phau lakhatan laibasi yam Manipur thugaina ba honarakpa si barat thugaina ba landarakpani haina lauduna barat lenga na landarakliba kangbu asi maithiba piduna Manipur santi purakna ba honaduna yelhawingai digi laminaraklaba furu kanglup furupsing nungsi chanana amasung tangdu laitana laiminaba thaba adu lokhatam thui Manipur thugaina ba silliba sida afongba yeknaba oiraba Kuki MLA taragi mathakta barat lenga amadi Manipur lenga na haujik phawba ain goeba thaba amata lokhatpa ngamdana makhoibu kaw thabagum thaduna thamliba siam ngali masimona Manipur thugliba si sungloi loisindana ba barat lenga na thawoina silabra haibigi wohang ama lakna bigi maram oiri maduna miyamgi miyur oiriba sing amat oina punsinduna Manipur kanna ba lokpham thokpa thaudang loksi loidana masana masabu lusingbani haijaba authority saba kaya thulaktuna Manipur thugliba lana solution na bohona bangamdabigi maram ama oiribani haibisi khangna Manipur laidiba lupsing amat oina punsinduna Iraibak Manipur kanna ba lokpham thokpa thaudang Lausi heba Kanglaipaaki Mairag editorial Miamna Thamzari Nangna Marueva Paukra Miamna Thamzage India Agenda Chief Minister Pham Gidam RJD Gi Tejaswiga Dap Puthokladuna Friendly Fight Loisinkhre Allies Gi Marakta Friendly Fight Haibadu Lakadoriba Bihar Mikhalda Magabada Ga Sowa Sada Kairakadabadi Congress veteran Ashok Gehlot Yanadriba Loisinana Ba Patanada Tunayana Sangsinkre Gelona allies singa dugi marakta khetnari bisinga du ko honana ba Rashtriya Janata Dal
RJD Loisinkhre Tejaswi Yadav ku unagani Loisinkhre singna matuoibigi message ama tharakani amasung Congress na aroibada Tejaswi Yadav pu alliance adugi ministerial candidate oina sagatpa yai haina likhul sing aduna su makhatana su phongdorakli haidi amaromdana scientist sing saduna atomic research center da lerama masai sei humfu suraba akhatar allies Alexander Phakre haidi yamna ngakpa thagdu ama oina masagi sei humfu suraba nupa ama Baba Atomic Research Center BARC scientist ama oina saduna leramba thengnabada mahak police na Mumbai da Phakre ama smangondagi map sing document sing sasinaba degree sing ama passport sing recover tokre Akhtar Hussein Kutubuddin Ahmed Kawamiyedu irai numita custody ta purakre Akhtar na BARC employee ama oina masama masak takpa sizinaba sasinaba ID card ani pairami amadi MD Ali Raza Hussein gi mingdalai adugo atopa aduna Alexander Palmer gi dalai police na ma ki yum da recha takre amasum Barsoba dalai Ahmed ki yum da Mumbai police ki crime branch officer sing sa taki red adu da sasina duko educational degree sing amasum ID sing pangki mobile phone sing pen drive sing pangki police na mangondagi map taraga mari sa pangki amasum madu mahakna khomjiliba adu kari kino haibru thigali masigi matang na mahak Middle East ta company sing da thabak tawrami amasum Arab diplomat sing da India gi maram da aruba I pau sing yonanaba yaunanaba honabagi damak pharaba matungda mak English sing ani ga mari da Dubai digi India ra tharaki adumaina mak makasa tharaku investigation amana maku moral phangdi haina thaduraki sai kullom akhatarna Alexander Palmer oina lerakhi amasum mapale bak satpada masigi sisinaba identity asi sisinai hen spokes na makhatari Nongdol thak da thogli bai khoige matangai raba tha na taba atopa tha masa ma punamang no uba phanglagani Nongdol thak da thogli bai khoige amatangai raba tha na taba topa tha masa ma punamang no uba phanglagani haina NASA gi scientist sing phungdorakli report asigi matung ina P3B gi amatangai raba tha sina taba atopa tha ma uba phanglagani hairibisi P3B gi tha sika yamna khenai tashingbadi posa asi 2025 PN7 kawwa asteroid amani asteroid ase khoi ki leizari ba numit akoi bada sahi yang khairom koi dun laigani scientist na phungdorapa gi matu in asteroid asi Quasimun hairaga su khangnai asteroid asi Quasimun gi title pirabasu aikhoi gi leizari ba matangai ba thas ki yamna khenai Quasimun 2025 ki August thada phanglakhi bane an su paus na makatari North East Live ta report torok patagi matu in tentak na myam na thamjage Intel input na 1 toroduna NSN KYA militant singna Arunachal Pradesh ta militant strike chathrabu ya heba wapum leibadigi security forces sing high alert leina khaiba wapum amasu media thadokna rakli ado tendar nasumna myam na thamjaramge hausko inati myam paus matang sai lusinjarage amasu makhata no update myam puna ngamina sena channel sigi maikedi gi myang pham da makhata na thamjari makhata no update myam puna ngamina rasi